mayam punungpu Shanjit Sharma taram noksari movie story Manipur ngasi mupudun laksari film si maming Damsel masi handakti kui dringai haibari 2024 gi March ki date at release tawkiba fantasy adventure category gi Hollywood movie mani film sina phangki rating singdi IMDb da 10 manung 6.2 gi rating phangi Rotten Tomatoes da 56% gi fresh oi Google users na 69% gi like piraba film amani movies gi director Juan Carlos Fresnadillo writer na Dan Maziu aduga producer na Josh Rod amadi Jeff Christian Bamnoi movie si Netflix te release tawkibo oibana film si number sangkiba senpham amadi masina tankiba box office collection gi senpham di uthoklamdre maroi ba saktam lagli singdi film si gi main protagonist LOD gi saktam da Millie Bobby Brown Gloria gi saktam da Brooke Carter Prince Henry gi saktam da Nick Robinson Lord Beaufort ki saktam da Ray Winston Lady Beaufort ki saktam da Angela Bassett aduga film si gi main antagonist Queen Isabel gi saktam da Robin Wright pare mayam ai huzik film si gi wari li ba huzerege aina haibada soi ki vilan ki ba madi ta hu yaw matam na mayam danga piu haibu apam su thamjeri movie si gi ahu busin makta nupi mgi khonjel ta halai man hairi masak mutau phajabi na hawari bi leisabi mana awaba khudong thiba tarak laba mi kupta ning thong macha prince mana nupi du bukan bi bagi wari sdi mayam na toina tabiram lagani adubu ngasi gi wari sdi mayam na tabi khiwa du gi ona taina bada madu sing du mana da top top wari amani asumna haib ga loina na huji ulali basi sagol tongba lanmi kangbu mana yamna phing na sangsil pagi saktam asini makhoi gi ning thau si su makhoi gi marak ti auri aduga atia mathakta na chawru ba dragon na mana paidur sachi bagi saktam su uba phangi ning thau na dragon si bu ure masdi mana laudun magi lanmi sings da hairi ekhoi na saidi gi thekli ba tam thirba shaing chaba jiba si ada paidun sale ma boi khona tan duna hato kadamani matam adu khakta da ekhoi gi leibak na shanti una pan mangamgani matau sumna lanmi sings yamne yangna chawru ba chingjao magi manung da sagol thaujin na kre hojek makhoi na sangsil ali basi chingjao si manung dani lanmi sing si bu section leina bagi damak ta suning thau na hairi manung sin nung sha mangal ning thina phangdawani na makhutta mainam sing paidun sangsin naragli hojek ning thau na magi mamang da karigumba angak pa potsak mo ure masi ubudagi man sungnak tuna yamna munni yengduna leiri tobudu matang sta film yengli ba ekhoi dadi man uri basi karino haibudu uthokte asuma leiringai nakalam da dragon si yamni yangna makhoi leiri ba mafam som da paishilagli bani yamna houna ngangduna khonakpi makhol si tabagi lami sing siam section akre masade yauri bathang ta 10 na singba em logduna section leina kre aduga dikhangudana dragon asina magi machindagi mai kam thorle mai ni sakthek pudagi lami sing siam tam thiba mong de sire masi udagi ning thausi hene hene saukre aduga lemhuri balan mi sing sibu amuk attack tongna nabagi damak sem chalami ning thaugi akoi de leri balan mi sing sibu dragon asina mam to oina siendru pukre aduga lan mi sing si punna hatokre masdagi hojik ti ning thausi na sukangle mana dragon asiga pana bangam laroi haibisi upai leitraba ning thau sina magi thang si leibak yung sinduna thamlaga leimai da masa si khu khudak kullaga mabu happy dana bagi damak dragon asida haijerami hojek yam sauraba tamthirba dragon si magi mamang da tholokle asumna utpaga loina na sin si matang sta loisinkhre aibadi film yengli bai khoi da kari thokibano haibadu khangan khidre masing matung du ulali si sehi cha kya haukraba matung gi wari dani hojek uliba thaudo si thokriba leibak sidagi yamna lapna leiba lam amadani amu uhalakli basi mafamsida machin manau oibi nupi ani uba phangi masegi mamingna LOD kawi aduga manau nupi gi mamingna Floria haina kawi makhoi ani mafamsida leiriba si singjan balakpani mafamsida leiriba machin manau ani si leiba sigi ningthaugi macha nupi makhoi ani wari sanabadagi film yengliba khoina khangbu wafam amana makhoi gi leibak si karaina unda sinbadagi lau singu tawduna pothok puthokpa yadabadagi saningai thakningai leitaba haibadu oire aduna makhoi gi leibak ki praja sing si yamna ware haibu wafam si phongdoknari waraba praja sing atugi mateng kharadang ore su pangba ngamnabagi damakta ningthaugi macha nupi oijerba su makhoi ani na mafamsida singjan balaklibani asumna makhoi ani wari sanduna leiringai atop leibaktagi sagol gari tongduna laklibasi ure masibu machin manau ani na ngaktuni yengli masigi matungda makhoi ani su akangba singkhara puduna makhoi gi konungda halakle tanjasida lambida makhoi gi lamgi mioi singkharana mafam si thadokdun satkibasi ure masida manau nupi Floriana makhoi sing sin satlibasi bu karigino hain hangli masena khumi leibak sida chaningai thakningai karima leitrabanina mafam si thadokdun satpantana makhoi de kari upai leiri manung sida sangsilakpada praja singna sana na ba pochei sing munanuna khanari bisu ure Elodina mana porliba sing sibu aying bakhang nun leiriba praja sing sida pibiu haiduna pisilamle matungda mapaning thogi manakta sangsilakli makoina sangsilakpada magi mama mapana nupi priya samaga wari sanaduna leiramle mafamsda leiribi nupi priya sing asai sagol gari tongno lakiba duni mahang sangsilaktuna Elodi hariba sinang soiduna oiramgani haiduna mangonda munni yenglare aduga noktuna hairi aikoi gi maikei degi wafam khudimang yare haiduna masigi matung nupi priya sasna CTM Elodi gi mapa Lord Beaufort hariba ning thosda pisille aikoina adongi paukhum khorang ngaijeri haramlaga mahak thokre PS nupi sna piramliba chithi sibu mapana pari
Elodinadi yamna ngakpag loinana nupi sibu kanano mafamsida karigidamta laglibano haiduna mapada hanjin hangi mapana paribu chithis de iramlibasi Oria Kingdom gi Maharani Isabel na tharakpo iramle Oria Kingdom gi Prince Henry gi damakta masanupi Elodie bu luhongna bagi damakta haijarakpo iramle wafamsida habda Elodie gi mama mapasida harawud loikre mayam da bhab tana haijaramge wafamsida leiriba Elodie gi mama asi apokpi natte magi step mother ni Elodie na sumangonda mother haina kaubi mahuta step mother haina kawi haibagi arthadi ima tombi haina kawani mapaning thongni yamna harawna harai nangbu luhongna bagi damakta haijaraklibasi Oria Kingdom gi Prince kani wafam sidabada manau nupi Floria di harawud loikre adu mache Elodie di thamoida angakpa phawdun leiri mapana harai Prithvi gi mafam khuding pu koina satuna yengbasi natra nangna pamni basi haibadi nangi namaga wakhalon se chap manai aduna nangi mangla na du phangnana bagi damakta ina khulaba Oria Kingdom gi princess da luhonggadabani magi mafamda di awat pamata leite sana lupa masing thingamdraba jahas kya masu leiri bani masanupi Elodie na kumlai luhonglaga yum panmina duna leiba haibisida darkar waiwasi sana lupa natte nungsinabani mapana harai sana lupa lan thumaduni ekhone darkar leiribasi maramdi ekhoigi leibak sigi godown khudimaki chinjak loin loisinkhre ningtham tha matam si loiba phawbada ekhoni hingdun leiba ngamlaroi kariguma nangna ina khulaba Oria harib kingdom masida yum pankiba tarabadi awabu taraba ekhoi leibak sina makhoidagi mateng phanggadoribani maramaduna nang luhongbasi yadaba yaroi luhongbasi bu nangni yaba tarabadi leibak sigi praja singbu nangna kanbigadoribani asuna harpadagi Elodie na magi thamoida yaningdrabasu awabu taraba makhoigi leibak sigi praja singi damakta khanduna mapana hari wafam sibu yakre mathangi sindana Elodie gi imung munung singpunna jahas amada tongduna Oria Kingdom tamna lagli hojek Elodie si tumina leiri magi thamois langthakna dun nungai pham khangdaba haibadu oire manang nupi Floriana ahan boina prince aduga unagadabadu thamoida langthakna ba phawribara hainanglei adu mache Elodie na haribana luhongbase mana di sungpam pamde maramdi luhonggadoriba nupa aduga aiga amukta sukhangna kiba leite asuna wari sanaduna leiringai mama tombi sangsilaktuna Elodie da wakhal nungaina sakkusu thongna leina namagi damakta ngangli mayamda khangan jaramge Elodie gi mama tombi si makhoi pokpa natrabasu makhoi bu hek pokchaba mama dawna yamlu na tawjaba yamna phabi mama ni hojek hauruba bengun singkhongle makhoi na sangsilaliba mafam si lechin kungna thai mataw suna kharam mamsilaga leiba mafam oibani na makhoi singsi pakhanna phawnarami mapaning thau sangsilaktuna hairare hojek Oria Kingdom hariba mafam si yausilagle mafam sida dragon gi chaur murti ani musu saduna thamli murti si ubada makhoi ki thamoi su akiba poli mataw suna sangsilakpana hojek Oria Kingdom si yausilagle mafamsdi yengbada aduki matik phajaba isang sangba miyoibana lawu singu tawduna leibada yamna mafam chaba jaga haibadu oire phajakraba mafam singsi ubuda Elodie gi mama pasdi hena harawda loikre ningthogi konungsi phajaba si ubuda Elodie su ngakpada loikre makhoi ujek sagol na singba dolai ma tongduna laglibani dolai stegi hekkum tharakpaga singlem laba minai misen kamana makhoi bu taram na ogli yamna phajaba bevhar leiba wahi wata singsi na duna makhoi na pothana bagi damakta kaada sangsin bina ba haijeri mafam sigi phajabasi ubuda makhoi gi imung munungdi yamna ngakpag loinana koilei leiduna yengli Elodie na leigadaba ka sibu mangonda udli masanupi na ungduna dum leibasida mapana kari nungai taba yaure hain hanglei Elodie na khumi aiga luhongdoriba prince adu thamoi yamna chawba minungsi chenba misak ama oiramnagadi phani hana khanjaribani aduga laik laisu heiba misak ama oirambadu su pamjai mesda manau nupi Floriana masak matau phajaba misak ama oirambadu su pamjai haiduna noktuna phangdorali mafamsida nang naito mo nang haktang pothawro hairamnaga makhoi loina kaastagi thokre hojikti kaas da naito moina Elodie matom tele hore kaas degi mapan da tholaktuna akoi bagi phazaraba saktam sing sibu yengli mataw sun mana sum yengpa matamda atopa building gi mathak thangba saruk usida nupi ma leptun leiriba si ure makoi ni si yengnaduna sun noknarami asuma leiringai minai nupi ma sangsilaktuna nupi su manung da kausinkhre masibu Elodie na munni yengduna lehui mataw sun na matam si haukibana hojik numidangi matam yusilagle hojik su Elodie na mapan da tholaktuna ngasai maga yengna kibu nupi edu tholakpara haiduni yengli adu nupi edu di amu hana tholakidre hojik mana nakal de yengthokibada arapa mafam da leiba ching amagi mathakta mainga lama uba phanglamni masibu ngakpag loina na Elodie ni yengdun leiri tanjasta magi manau nupi Floria sangsilaktuna mangonda kaurare manau nupi Floria si tumba yadre haiduna mache gi phamungda makhoi ni hiptun leiri hojek mache Elodie na hairi karigumba ikhoi gi ima aduna hojik phawbi hinglamba tarabadi agi thamoi gi wafam khuding mangonda phongdoklamgadabani mesda manau nupi Floria na ikhoi gi ima tombi su phattaba mi natte nangna hainingba wafam khuding mangonda haibi yagani aduga noktuna mana makhatari nangase Elodie ni yama thona phabi nupi mani nangna ngamloidaba thabamta leite haiduna phongdokli mathangi sindana ayuki matamasda Elodie bu phazaraba phizol sing selwa matungda Queen Isabel gi mamangda puthokle magalu hongani hariba Prince Henry sisu yaure mafamsda makhoi ni su sakhang mai khangnare hojai Queen Isabel na makhoi ni tongana wari sanaduna sakhang mai khangnaruro haina thadokre aduga Elodie gi mapabuna luhonggadoriba sigi maramda wari sana si haiduna lehore hojai Prince Henry amadi Elodie makhoi ni si phazaraba hiko leikon marak sida wari sanaduna chatminari
ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯅ ꯑꯩꯒꯤ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯗꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯗ ꯍꯪꯂꯤ ꯃꯤꯁꯇꯔ ꯄ꯭ꯔꯤꯟꯁꯅ ꯈꯨꯝꯃꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯔꯛꯈꯤꯕ ꯆꯤꯊꯤꯁꯤꯗ ꯌꯥꯎꯔꯤꯕ ꯍꯥꯔꯠꯀꯤ ꯁꯤꯝꯕꯣꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯁꯨꯝ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯦꯂꯣꯗꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯉꯔꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯒꯣꯜꯁꯤꯡꯅ ꯂꯩꯍꯧꯕ ꯎꯔꯛꯏ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯅ ꯅꯪꯕꯨ ꯁꯒꯣꯜ ꯊꯧꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯀꯟꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯇꯟꯖꯥꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯑꯦꯂꯣꯗꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯒꯣꯜ ꯊꯧꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯐꯝ ꯀꯌꯥ ꯀꯣꯏꯅ ꯆꯠꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜꯅ ꯑꯦꯂꯣꯗꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯂꯦ ꯃꯄꯥꯟꯗꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯔꯥꯅꯤꯅ ꯊꯣꯛꯂꯛꯄꯁꯤꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ ꯑꯗꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜ ꯑꯁꯤ ꯆꯠꯈꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅꯁꯨ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯄꯥ ꯅꯤꯡꯊꯧꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯇꯨꯛ ꯇꯨꯛꯇꯅ ꯊꯣꯛꯂꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨ ꯃꯥꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯄꯥꯝꯂꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯕ ꯇꯥꯔꯕꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯀꯥꯏꯔꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯀꯩꯅꯥ ꯄꯤꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯐꯥꯎꯕ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯤꯔꯛꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯁꯤ ꯂꯣꯠꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯟꯖꯤꯟꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯑꯣꯡꯁꯤꯡ ꯂꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯁꯥꯎꯕ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯂꯣꯗꯤꯒ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯥꯞꯅ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯃꯩꯉꯥꯜ ꯑꯃ ꯑꯩꯅ ꯎꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯅꯔꯤꯅ ꯉꯛꯇꯨꯅ ꯃꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯎꯍꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯦꯂꯣꯗꯤꯅ ꯈꯨꯝꯃꯤ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯍꯧꯒꯠꯂꯨꯕꯗ ꯃꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯎꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯅꯔꯤꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯉꯩꯗꯒꯤ ꯆꯠꯅꯔꯛꯂꯕ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯅꯤ ꯃꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨ ꯑꯍꯨꯝꯂꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯉꯔꯥꯡꯒꯤ ꯅꯪꯅ ꯎꯔꯤꯕꯗꯨꯅ ꯑꯍꯨꯝꯂꯛꯀꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯇꯧꯗꯕ ꯏꯌꯥꯃꯛ ꯌꯥꯗꯕ ꯊꯧꯔꯝ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯀꯤꯡꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ ꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝꯅꯤ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯃꯐꯝꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯅ ꯈꯨꯝꯃꯤ ꯁꯪꯁꯥꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯣꯗꯤꯅ ꯃꯥꯒ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯍꯦꯟꯅ ꯃꯥꯅꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯆꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗꯨꯅꯤ ꯄꯥꯝꯂꯤꯕꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯐꯖꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯅ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯐꯖꯔꯕ ꯂꯩ ꯃꯈꯜꯁꯤꯡ ꯊꯦꯠꯇꯨꯅ ꯅꯤꯡꯊꯤꯅ ꯀꯦꯕꯤꯔꯤ ꯃꯐꯝꯁꯤꯗ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜꯅ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯕꯗꯤ ꯑꯄꯤꯛꯄ ꯀꯤꯡꯗꯝꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯄꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯅ ꯈꯜꯂꯨꯔꯤꯕꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤꯅ ꯄꯩꯁꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤꯅ ꯀꯩꯅꯥꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯃꯔꯤ ꯑꯃꯠꯇ ꯁꯥꯒꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯗꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯎꯁꯤꯠꯊꯑꯣꯏꯗꯕ ꯃꯑꯣꯡꯗ ꯀ꯭ꯋꯤꯟ ꯏꯁꯥꯕꯦꯜ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤꯒꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯔꯝꯕꯁꯤꯗ ꯉꯛꯇꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯂꯣꯗꯤꯒꯤ ꯀꯥꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯐꯖꯔꯕ ꯗꯥꯏꯃꯟꯒꯤ ꯂꯤꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤ ꯐ꯭ꯂꯣꯔꯤꯌꯥꯅ ꯃꯆꯦꯒꯤ ꯉꯛꯁꯝꯗ ꯍꯥꯞꯀꯦ ꯇꯧꯔꯤ ꯇꯟꯖꯥꯁꯤꯗ ꯌꯥꯝꯅ ꯊꯛꯀꯠꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯅꯍꯥꯟꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯎ ꯃꯗꯨꯗꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯁꯤꯟꯅꯕ ꯄꯣꯔꯛꯄꯒꯤ ꯐꯤꯚꯝꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯣꯗꯤꯁꯤꯗꯤ ꯉꯛꯄ ꯐꯥꯎꯔꯦ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗꯕ ꯑꯃ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯐ꯭ꯂꯣꯔꯤꯌꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯃꯐꯝꯁꯤ ꯏꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤꯕꯅꯣ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯀꯞꯇꯨꯅ ꯑꯩꯅ ꯈꯜꯂꯨꯔꯤꯕꯗꯣ ꯂꯥꯜꯂꯝꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯀꯤꯡꯗꯝ ꯑꯃꯒꯤ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡ ꯑꯁꯤ ꯁꯦꯡꯗꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯑꯦꯂꯣꯗꯤꯅ ꯍꯪꯂꯛꯏ ꯏꯄꯥ ꯅꯤꯡꯊꯧꯅꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯤ ꯃꯃꯥꯅ ꯈꯨꯝꯃꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯂꯩꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯒꯠꯂꯛꯏ
ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯐ꯭ꯂꯣꯔꯤꯌꯥꯅꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯐꯠꯇꯕꯗꯒꯤ ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯦꯂꯣꯗꯤꯅ ꯋꯥ ꯉꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯎꯅꯨꯄꯤꯗ ꯆꯩꯔꯤ ꯍꯧꯖꯤꯛ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯑꯃꯨꯛꯇꯪ ꯊꯥꯖꯧ ꯅꯪꯅ ꯑꯐꯕ ꯑꯣꯏꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯄꯥꯅꯤꯡꯊꯧꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯣꯊꯥꯍꯜꯂꯨ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯇꯝ ꯊꯦꯡꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗ ꯃꯄꯥꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯍꯥꯏꯅꯔꯤꯕꯗꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯍꯩ ꯐꯣꯜ ꯑꯗꯨ ꯀꯌꯥꯝ ꯁꯥꯊꯤꯕ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯦꯂꯣꯗꯤꯅ ꯃꯄꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯦꯂꯣꯗꯤꯒꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯉꯁꯤ ꯑꯁꯤ ꯑꯦꯂꯣꯗꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯑꯦꯂꯣꯗꯤꯕꯨ ꯐꯖꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯆꯤꯟꯗꯨꯅ ꯀꯦꯕꯤꯔꯤ ꯃꯆꯦꯕꯨ ꯌꯦꯡꯖꯔꯒ ꯃꯅꯥꯎꯅꯨꯄꯤ ꯐ꯭ꯂꯣꯔꯤꯌꯥꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯆꯔꯤ ꯃꯊꯪ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯆꯤꯜꯂꯛꯄ ꯃꯇꯝꯗ ꯊꯥꯡ ꯁꯣꯔꯤꯗꯧꯅ ꯃꯆꯤꯜ ꯇꯨꯝꯕ ꯄꯣꯠꯁꯛ ꯃꯆꯨ ꯃꯥꯒꯤ ꯐꯤꯖꯣꯜꯁꯤꯗ ꯍꯥꯞꯂꯤ ꯃꯇꯧ ꯁꯨꯝꯅ ꯐꯖꯅ ꯀꯦꯔꯕ ꯃꯇꯨꯡꯗ ꯃꯄꯥꯅꯤꯡꯊꯧꯅ ꯑꯦꯂꯣꯗꯤꯕꯨ ꯂꯨꯍꯣꯡꯐꯝ ꯑꯁꯤꯗ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯨꯗꯣꯞ ꯁꯤꯟꯅꯗꯨꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯤꯁꯁꯨ ꯇꯧꯅꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯗꯨꯅ ꯍꯔꯥꯎ ꯐꯣꯡꯗꯣꯛꯅꯔꯤ ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤ ꯑꯃꯗꯤ ꯑꯦꯂꯣꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯥꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯁꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯦ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯐ꯭ꯂꯣꯔꯤꯌꯥꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯦꯡꯒꯣꯟꯅꯔꯤ ꯍꯧꯖꯤꯛ ꯐ꯭ꯂꯣꯔꯤꯌꯥꯅ ꯍꯥꯏꯔꯤ ꯏꯆꯦꯗꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯅ ꯎꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯁꯤ ꯃꯁꯤꯗ ꯃꯆꯦꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯖꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯣꯛꯃꯤꯟꯅꯗꯨꯅ ꯐꯥꯒꯤꯁꯨ ꯇꯧꯅꯔꯦ ꯃꯃꯥ ꯑꯇꯣꯝꯕꯤꯅꯗꯤ ꯃꯆꯥꯒꯤꯗꯃꯛꯇ ꯀꯞꯆꯔꯤ ꯃꯇꯧ ꯁꯨꯝꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯇꯣꯡꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯦꯅꯔꯤꯗ ꯍꯪꯂꯤ ꯃꯁꯤꯗ ꯍꯦꯅꯔꯤꯅ ꯈꯨꯝꯃꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯕꯅꯤ ꯃꯇꯧ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯍꯦꯅꯔꯤꯅ ꯑꯦꯂꯣꯗꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯁꯨ ꯎꯕ ꯐꯪꯏ ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯑꯉꯛꯄ ꯃꯇꯧ ꯑꯣꯏꯕ ꯃꯥꯁꯛ ꯑꯃꯃꯝꯁꯨ ꯎꯞꯅꯔꯤ ꯃꯁꯤ ꯎꯕꯗ ꯑꯦꯂꯣꯗꯤꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯅꯨꯄꯤ ꯄ꯭ꯔꯤꯌꯦꯁ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯔꯤ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯕꯤ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯤꯌꯦꯁ ꯅꯨꯄꯤ ꯑꯁꯤꯅ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯑꯦꯂꯣꯗꯤꯗ ꯈꯨꯠꯁꯤꯟꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯤꯡꯗꯝ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯤꯡꯁꯨ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯄ꯭ꯔꯤꯌꯦꯁ ꯑꯁꯤꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯜꯂꯛꯏ ꯃꯥꯅ ꯍꯥꯏꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯕꯨꯙꯧ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯃꯛꯇꯗ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯛꯄꯅꯤ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯖꯥꯠꯀꯤ ꯑꯣꯏꯅꯗꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯥꯍꯤꯡ ꯆꯥꯕ ꯏ ꯊꯛꯄ ꯄꯥꯝꯕ ꯖꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯀꯣꯟꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯄꯨ ꯇꯥꯟꯅꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯗꯨꯅ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯅꯕ ꯉꯝꯗ꯭ꯔꯦ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯖꯤꯕ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯅꯤꯡꯊꯧꯕꯨꯗꯤ ꯃꯥꯅ ꯍꯥꯠꯄ ꯇꯧꯗꯅ ꯊꯝꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯤꯕ ꯍꯥꯏꯕꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯗꯟꯗꯤ ꯑꯃ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧꯕꯨ ꯃꯥꯅ ꯈꯥꯛꯇꯨꯅ ꯊꯝꯕꯅꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯗꯟꯗꯤ ꯑꯃ ꯄꯤꯔꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯕꯨ ꯖꯤꯕ ꯑꯗꯨꯗ ꯀꯠꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯁꯥꯃꯛꯀꯤ ꯊꯋꯥꯏꯗꯒꯤꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯅꯤꯡꯖꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯒꯤꯁꯨ ꯃꯥꯒꯤ ꯀꯤꯡꯗꯝꯗ ꯂꯩꯔꯤꯕ प्रजाꯁꯤꯡꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯀꯤꯡꯗꯝ ꯑꯃꯗꯤ प्रजाꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯖꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯕꯨ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨꯗ ꯀꯠꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯗꯨꯗ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯀꯟꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯤꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯃꯅꯤ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯖꯦꯅꯦꯔꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯂꯨꯔꯕ ꯀꯣꯝ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯦꯁ ꯅꯨꯄꯤꯁꯤꯅ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯒꯤ ꯈꯨꯕꯥꯛꯇ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯏ ꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯑꯦꯂꯣꯗꯤꯒꯤ ꯈꯨꯠꯄꯨꯁꯨ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯦꯂꯣꯗꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯛꯏ ꯃꯥꯒꯤ ꯈꯨꯠꯇꯁꯨ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯏ ꯊꯣꯛꯍꯜꯂꯦ ꯄ꯭ꯔꯤꯌꯦꯁ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯀꯤꯡꯗꯝ ꯑꯁꯤꯕꯨ ꯀꯟꯕꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤ ꯑꯃꯗꯤ ꯑꯦꯂꯣꯗꯤꯒꯤ ꯈꯨꯠ ꯑꯅꯤ ꯑꯁꯤ ꯄꯥꯏꯁꯤꯟꯅꯍꯜꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯏ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯟꯍꯟꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯦꯁ ꯅꯨꯄꯤꯁꯤꯅ ꯈꯨꯠ ꯃꯊꯛꯇ ꯐꯤ ꯑꯃ ꯊꯝꯂꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯏ ꯑꯁꯤ ꯄꯨꯟꯁꯤꯟꯅꯔꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤꯒꯤ ꯏ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗꯧꯅ ꯔꯣꯌꯦꯜ ꯕ꯭ꯂꯗ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯤꯡꯗꯝ ꯑꯁꯤꯕꯨ ꯑꯋꯥꯕ ꯂꯩꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯆꯔꯣ
ꯑꯗꯨꯒ ꯑꯦꯂꯣꯗꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯗꯨ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯣ ꯃꯁꯤꯗꯒꯤ ꯑꯦꯂꯣꯗꯤꯅ ꯁꯦꯟꯖꯦꯛ ꯑꯁꯤ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ ꯄ꯭ꯔꯦꯁ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯒꯅꯤ ꯃꯁꯤꯗꯒꯤ ꯑꯦꯂꯣꯗꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯄꯣꯛꯆꯔꯝꯃꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯅ ꯑꯦꯂꯣꯗꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯆꯠꯀꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯑꯦꯂꯣꯗꯤꯅ ꯈꯜꯂꯤꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯊꯥꯡꯂꯒ ꯄꯨꯒꯦ ꯍꯥꯏꯔꯤꯕ ꯑꯣꯏꯅꯤꯡꯉꯤ ꯏꯀꯥꯏꯕꯗꯒꯤ ꯃꯥ ꯈꯣꯡꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤꯅ ꯃꯥꯕꯨ ꯊꯥꯡꯒꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯦꯂꯣꯗꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯈꯪꯖꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯦꯅꯔꯤꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯍꯦꯅꯔꯤꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯊꯛꯀꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯣꯗꯤꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒꯗꯤ ꯍꯦꯅꯔꯤꯅ ꯑꯦꯂꯣꯗꯤꯕꯨ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯪꯊꯈ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅ ꯑꯦꯂꯣꯗꯤ ꯑꯁꯤ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯏꯊꯔꯛꯂꯤ ꯇꯥꯔꯛꯄꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯌꯥꯝꯅ ꯂꯨꯕ ꯁꯣꯛꯅ ꯃꯝꯂꯕ ꯀꯣꯝ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯛꯄꯅ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ ꯃꯇꯧ ꯁꯨꯝꯅ ꯑꯦꯂꯣꯗꯤ ꯑꯁꯤ ꯐꯅ ꯀꯨꯏꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯂꯦ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯁꯣꯛꯄꯗꯒꯤ ꯂꯦꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯗꯤ ꯃꯁꯥꯗꯒꯤ ꯏ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯦ ꯃꯈꯣꯏꯅ ꯂꯦꯞꯂꯝꯕ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯋꯥꯡꯅ ꯃꯐꯝꯁꯤꯗꯒꯤ ꯎꯔꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯥꯅ ꯂꯥꯎꯕꯗꯒꯤ ꯈꯣꯟꯊꯥꯡ ꯌꯩꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯐꯝꯁꯤ ꯄꯨꯡꯅꯤꯟ ꯅꯤꯜꯂꯦ ꯃꯅꯨꯡ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯥꯒꯤ ꯊꯣꯛꯐꯝ ꯂꯝꯕꯤꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯦ ꯈꯔ ꯋꯥꯡꯈꯠꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯅꯕ ꯃꯐꯝꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯟꯖꯤꯟꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯕ ꯂꯦꯞꯇꯦ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯤꯕ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯦꯂꯣꯗꯤ ꯑꯁꯤ ꯍꯤꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯀꯞꯂꯝꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯀꯟꯊꯤ ꯊꯣꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯁꯨ ꯊꯥꯗꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯕꯨ ꯈꯔ ꯀꯥꯈꯠꯂꯝꯂꯕ ꯃꯇꯨꯡꯗ ꯈꯨꯠ ꯅꯥꯟꯊꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥꯗ ꯇꯥꯔꯦ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯀꯞꯂꯤ ꯍꯧꯖꯤꯛ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯂꯤꯛ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯁꯤꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯍꯦꯟꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯞꯂꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯎꯔꯛꯂꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯁꯨ ꯍꯧꯅ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯩꯉꯥꯜ ꯎꯔꯤꯕ ꯃꯐꯝ ꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯊꯃꯣꯏꯗ ꯑꯀꯤꯕ ꯄꯣꯛꯄꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯆꯩꯀꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯁꯨꯝ ꯀꯤꯅ ꯆꯪꯁꯤꯜꯂꯛꯄꯅ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯎꯆꯦꯛ ꯑꯃꯅ ꯃꯩ ꯆꯥꯛꯄꯗꯒꯤ ꯆꯣꯡꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯑꯦꯂꯣꯗꯤꯅ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯎꯆꯦꯛ ꯑꯁꯤꯗ ꯎꯐꯨꯜ ꯍꯥꯞꯆꯤꯟꯕꯤꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤꯕꯨ ꯃꯨꯊꯠꯇꯨꯅ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯁꯤꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯃꯍꯥꯛ ꯁꯤꯔꯦ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯁꯤꯅ ꯁꯤꯕꯁꯤꯗ ꯑꯦꯂꯣꯗꯤ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯃꯈꯣꯜ ꯑꯍꯧꯕ ꯑꯃꯒ ꯇꯥꯔꯛꯂꯦ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯎꯆꯦꯛ ꯀꯌꯥ ꯑꯃꯅ ꯃꯩ ꯆꯥꯛꯂꯒ ꯄꯥꯏꯊꯣꯛꯂꯤꯕꯁꯤ ꯎꯔꯦ ꯃꯩ ꯆꯥꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯉꯥꯎꯗꯨꯅ ꯐꯨꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯦꯂꯣꯗꯤꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯂꯩꯃꯥꯏꯗ ꯃꯃꯥꯏ ꯑꯁꯤ ꯎꯞꯁꯤꯟꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯎꯆꯦꯛꯁꯤꯡꯅ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯎꯆꯦꯛ ꯑꯁꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯅ ꯆꯠꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯏꯃꯥ ꯑꯩꯕꯨ ꯊꯧꯅꯥ ꯄꯤꯅꯕꯤꯌꯨ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯑꯦꯂꯣꯗꯤꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯝꯊꯤꯔꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯗ꯭ꯔꯦꯒꯟ ꯑꯃꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯉꯪꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯩꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯆꯥꯎꯔꯕ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯦꯂꯣꯗꯤꯅꯁꯨ ꯗ꯭ꯔꯦꯒꯟ ꯑꯁꯤꯕꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯇꯨꯡꯂꯣꯝꯗꯒꯤ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯎꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯄꯤꯛꯄ ꯎꯆꯦꯛ ꯃꯆꯥ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯅꯁꯨ ꯑꯦꯂꯣꯗꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯐꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯦꯂꯣꯗꯤꯅ ꯀꯞꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯈꯨꯝꯂꯛꯏ ꯑꯩꯉꯣꯟꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯀꯗꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯅꯈꯣꯏꯗ ꯇꯣꯟꯈꯤꯕ ꯂꯃꯟ ꯑꯗꯨ ꯁꯤꯡꯗꯣꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯁꯥꯒꯩ ꯑꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯣꯗꯤ ꯑꯁꯤ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯏ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤꯗꯒꯤ ꯑꯦꯂꯣꯗꯤꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯥꯒꯤ ꯈꯨꯕꯥꯛꯀ ꯊꯥꯡ ꯂꯦꯟꯗꯨꯅ ꯁꯣꯛꯍꯟꯈꯤꯕ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯒꯤ ꯈꯨꯠꯇꯁꯨ ꯊꯥꯡ ꯂꯦꯟꯗꯨꯅ ꯁꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯕꯨ ꯄꯨꯟꯁꯤꯟꯍꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯆꯦꯜꯍꯧꯔꯣ ꯃꯁꯤꯗꯒꯤ ꯑꯦꯂꯣꯗꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯩꯁꯤꯡ ꯀꯥꯝꯊꯣꯔꯛꯂꯦ ꯃꯩꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯦꯂꯣꯗꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯦꯟꯁꯤꯜꯂꯤ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯃꯃꯥꯡꯗ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯆꯦꯟꯒꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯐꯝꯁꯤꯗ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯦꯂꯣꯗꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯕꯤꯜꯗꯤꯡꯒꯤ ꯀꯥ ꯑꯃꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯥꯏ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯅ ꯍꯥꯏꯈꯤ ꯆꯤꯡ ꯃꯊꯛꯇꯒꯤ ꯃꯩꯉꯥꯜ ꯎꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯊꯧꯔꯝ ꯑꯁꯤ 3ꯂꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ
ꯃꯃꯥꯡꯒꯤ ꯑꯍꯤꯡꯗ ꯎꯈ꯭ꯔꯤꯕꯗꯨꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯈꯤꯕꯗꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯗ꯭ꯔꯦꯒꯟꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯀꯠꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯣꯗꯤꯕꯨ ꯑꯃꯨꯛ ꯀꯠꯊꯣꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯦꯂꯣꯗꯤꯅ ꯑꯅꯤꯔꯛ ꯁꯨꯕꯤꯅꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯅꯨꯄꯤꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯎꯔꯨꯕꯗꯒꯤ ꯑꯦꯂꯣꯗꯤꯗꯤ ꯄꯥꯈꯠꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯈꯨꯔꯕ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯃꯍꯥꯛ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯣꯏꯔꯦ ꯇꯟꯖꯥꯁꯤꯗ ꯇꯝꯊꯤꯔꯕ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯩ ꯀꯥꯝꯁꯤꯜꯂꯛꯂꯦ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯥꯒꯤ ꯈꯣꯡꯗ ꯄꯜꯂꯤꯕꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯗ꯭ꯔꯦꯒꯟꯅ ꯀꯥꯝꯁꯤꯜꯂꯛꯂꯤꯕ ꯃꯩ ꯑꯁꯤꯅ ꯃꯥꯒꯤ ꯈꯣꯡꯗ ꯈꯔꯗꯤ ꯋꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯉꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯦꯂꯣꯗꯤꯅ ꯂꯥꯎꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯜ ꯊꯣꯛꯇꯅ ꯃꯥꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯁꯣꯛꯄꯟ ꯌꯥꯎꯔꯕꯔꯥ ꯑꯩꯅ ꯍꯪꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯅꯪꯕꯨ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯅꯪꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯃꯥꯡꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯈꯤ ꯃꯇꯧ ꯁꯨꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯝꯂꯒ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯃꯥꯒꯤ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯇꯝꯗ ꯊꯥꯡ ꯁꯣꯔꯤ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯞꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯁꯤꯕꯨ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯅꯨꯡꯗ ꯇꯛꯇꯨꯅ ꯃꯌꯥꯁꯤ ꯈꯔ ꯐꯦꯡꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯂꯦꯟꯊꯠꯂꯤ ꯂꯦꯟꯊꯠꯂꯕ ꯐꯤ ꯃꯆꯦꯠ ꯑꯁꯤꯅ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯗ ꯄꯨꯟꯁꯤꯜꯂꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯀꯟꯅꯁꯨ ꯀꯞꯂꯤ ꯃꯇꯧ ꯁꯨꯝꯅ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯗ ꯐꯤ ꯌꯦꯠꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯈꯤꯕꯅꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯖꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯣꯗꯤꯅ ꯂꯤꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯃꯩ ꯆꯨꯗꯨꯅ ꯉꯥꯜꯍꯜꯂꯒ ꯂꯦꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯁꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯊꯪ ꯂꯥꯛꯄꯅ ꯑꯈꯨꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗ ꯃꯥꯅ ꯄꯥꯛꯊꯔꯒ ꯎꯞꯁꯤꯠꯅ ꯁꯤꯠꯇꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯈꯨꯖꯤꯟꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯃꯍꯥꯛꯁꯤ ꯅꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯃꯥꯏꯗꯤ ꯌꯩꯗꯨꯅ ꯇꯥꯔꯦ ꯃꯥꯅ ꯂꯦꯝ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯔꯝꯂꯤꯕ ꯃꯉꯥꯜ ꯄꯨꯊꯣꯛꯄ ꯄꯣꯠ ꯑꯁꯤꯁꯨ ꯃꯝꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯄꯨꯡꯃꯝ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯃꯝꯕꯁꯤꯗ ꯃꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯁꯪꯕ ꯃꯆꯨꯗ ꯂꯪꯅ ꯉꯥꯟꯕ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯎꯔꯛꯂꯦ ꯃꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯕ ꯁꯛꯇꯝꯗ ꯉꯥꯜꯂꯤꯕꯁꯤ ꯃꯥꯅ ꯎꯔꯦ ꯉꯥꯜꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯒꯗꯕꯗꯒꯤ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯃꯔꯛ ꯑꯁꯤꯗ ꯂꯨꯔꯕ ꯂꯣꯛꯆꯞ ꯑꯃ ꯂꯩꯔꯝꯂꯤ ꯅꯥꯀꯜ ꯑꯁꯣꯝꯗ ꯆꯠꯅꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯊꯔꯒ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯄ꯭ꯔꯤꯟꯁ ꯍꯦꯅꯔꯤꯅ ꯍꯥꯞꯂꯛꯈꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯑꯦꯂꯣꯗꯤꯅꯁꯨ ꯈꯪꯂꯦ ꯄ꯭ꯔꯤꯟꯁꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯀꯣꯏꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯣꯞ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯂꯨꯔꯕ ꯂꯣꯛꯆꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯄꯟꯊꯗꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯒ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯣꯛꯆꯞ ꯑꯁꯤꯕꯨ ꯆꯣꯡꯂꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯋꯥꯡꯕꯁꯤꯗ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥꯁꯤ ꯂꯣꯛꯆꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯅꯥꯟꯊꯈ꯭ꯔꯦ ꯃꯁꯥꯕꯨ ꯌꯥꯟꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯑꯁꯨꯝ ꯅꯥꯟꯊꯔꯛꯄꯗ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯃꯔꯤꯁꯤꯗ ꯄꯜꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯊꯥꯡ ꯁꯣꯔꯤ ꯃꯥꯟꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯃꯥꯏꯗ ꯊꯤꯟꯗꯨꯅ ꯄꯜꯍꯜꯂꯦ ꯃꯇꯧ ꯁꯨꯝꯅ ꯌꯥꯟꯕꯗꯒꯤ ꯃꯍꯥꯛ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯅꯞꯂꯒ ꯁꯤꯠꯇꯨꯅ ꯀꯥꯈꯠꯂꯛꯂꯤ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯊꯛꯁꯤꯗ ꯀꯥꯈꯠꯂꯛꯄ ꯉꯝꯂꯦ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯑꯁꯪꯕ ꯃꯆꯨꯗ ꯂꯪꯅ ꯉꯥꯜꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯇꯤꯟ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯥꯗꯒꯤ ꯑꯁꯪꯕ ꯃꯆꯨꯗ ꯂꯪꯂꯕ ꯃꯉꯥꯜ ꯄꯨꯊꯣꯛꯆꯕ ꯑꯣꯏꯔꯝꯂꯦ ꯑꯦꯂꯣꯗꯤꯅ ꯇꯤꯟ ꯑꯁꯤꯗ ꯍꯥꯏꯔꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯁꯣꯛꯍꯟꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯇꯤꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯊꯝꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯁꯦꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯈꯥꯎꯒꯤ ꯃꯑꯣꯡꯗ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯇꯤꯟꯁꯤꯡ ꯑꯁꯤꯕꯨ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯤꯜꯂꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯇꯤꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯂꯦꯝꯞ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯑꯃꯝꯕ ꯂꯝꯕꯤꯕꯨ ꯉꯥꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯅꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯑꯃꯝꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯕ ꯃꯥꯅ ꯏꯁꯤꯡ ꯊꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯏ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯊꯛꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯃꯅꯝ ꯅꯝꯊꯤꯔꯕ ꯑꯄꯨꯝꯕ ꯏꯁꯤꯡ ꯑꯣꯏꯔꯝꯕꯗꯒꯤ ꯑꯃꯨꯛ ꯀꯥꯝꯊꯣꯛꯈ꯭ꯔꯦ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡꯅ ꯎꯟ ꯑꯣꯏꯅ ꯐꯝꯖꯤꯜꯂꯒ ꯏꯁꯤꯡ ꯗ꯭ꯔꯣꯞꯁꯤꯡ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯎꯟꯗꯒꯤ ꯏꯁꯤꯡ ꯗ꯭ꯔꯣꯞꯁꯤꯡꯅ ꯇꯥꯔꯤꯕꯁꯤꯕꯨ ꯃꯥꯒꯤ ꯃꯆꯤꯟꯗ ꯇꯥꯍꯜꯂꯒ ꯏꯁꯤꯡ ꯊꯛꯂꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯥꯅ ꯎꯗ꯭ꯔꯦ ꯗ꯭ꯔꯦꯒꯟ ꯑꯁꯤꯅꯗꯤ ꯃꯈꯥꯗ ꯃꯥ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯃꯩ ꯑꯁꯤ ꯀꯥꯝꯁꯤꯜꯂꯛꯂꯦ ꯃꯩꯉꯥꯜꯒꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯆꯨ ꯑꯁꯤ ꯎꯕꯗꯒꯤ ꯑꯦꯂꯣꯗꯤꯅ ꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯩ ꯀꯥꯝꯁꯤꯜꯂꯛꯂꯦ ꯈꯣꯡꯂꯩ ꯊꯨꯅ ꯑꯦꯂꯣꯗꯤꯅ ꯆꯣꯡꯊꯣꯛꯄꯗꯒꯤ ꯃꯩꯁꯤꯅꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯗ꯭ꯔꯦꯒꯟ ꯑꯁꯤꯅꯁꯨ ꯂꯥꯛꯀꯗꯕꯒꯤ ꯌꯥꯡꯅ ꯇꯥꯟꯁꯤꯜꯂꯛꯏ ꯑꯄꯤꯛꯄ ꯀꯣꯝ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯂꯣꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯀꯔꯦꯝꯅꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯑꯄꯤꯛꯄ ꯎꯆꯦꯛ ꯃꯆꯥ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯅꯪꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯒꯗꯕꯅꯤ
ꯅꯪꯅ ꯂꯥꯛ ꯍꯣꯠꯅꯗꯨꯅꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅ ꯌꯦꯡꯊꯣꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯏꯔꯝꯂꯤꯕꯁꯤ ꯁꯦꯞ ꯍꯤꯌꯔ ꯁꯤ ꯀꯦꯅꯣꯠ ꯔꯤꯆ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯄ ꯉꯝꯂꯣꯏ ꯃꯐꯝꯁꯤꯗꯤ ꯁꯦꯞ ꯑꯣꯏꯕ ꯖꯒꯥꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯂꯝꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯂꯣꯗꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯐꯝꯁꯤꯗ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯗ꯭ꯔꯦꯒꯟ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯦꯂꯣꯗꯤꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯥꯅ ꯃꯐꯝꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯂꯝꯕꯒꯤ ꯐꯤꯖꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯃꯐꯝꯁꯤꯗ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯤꯡ ꯏꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯃꯥꯅꯁꯨ ꯊꯦꯡꯅꯔꯨꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤꯕꯨ ꯄꯥꯔꯛꯂꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯣꯟꯖꯦꯜ ꯊꯛ ꯅꯤꯛꯇꯨꯅ ꯀꯞꯂꯒ ꯍꯥꯏꯔꯤ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯠꯇꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯈꯤꯗꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯣꯗꯤꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯦꯠꯁꯤꯜꯂꯤꯕ ꯐꯤ ꯑꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯣꯏꯈꯠꯂꯛꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯂꯝꯕ ꯐꯤꯁꯤꯡ ꯑꯁꯤꯅ ꯐꯩꯖꯨꯞ ꯑꯣꯏꯅ ꯁꯨꯞꯆꯤꯜꯂꯒ ꯏꯪꯍꯟꯗꯅꯕꯁꯨ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯏꯪꯃꯟꯕꯗꯒꯤ ꯊꯛ ꯅꯤꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯃꯥꯒꯨꯝꯅ ꯗ꯭ꯔꯦꯒꯟꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝꯅꯤ ꯃꯥꯅ ꯎꯔꯤꯕꯁꯤ ꯃꯥꯅ ꯎꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯁꯥꯗ ꯑꯀꯤꯕꯇꯅ ꯊꯨꯝꯍꯠꯂꯕ ꯉꯥꯛꯇꯅꯤ ꯗ꯭ꯔꯦꯒꯟꯕꯨ ꯀꯤꯕꯗꯒꯤ ꯄꯥꯛꯊꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯦ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯗꯨꯅ ꯀꯞꯄꯁꯨ ꯌꯥꯎꯔꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯦꯞ ꯌꯦꯛꯇꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟꯗꯅ ꯄꯤꯛ ꯊꯟꯕꯗꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯀꯞꯇꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯗꯤ ꯐꯛꯂꯥꯡꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯏꯔꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒꯤ ꯑꯦꯂꯣꯗꯤꯁꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯦ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯎꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯗ ꯃꯥꯒꯤ ꯃꯃꯪꯗ ꯎꯕ ꯑꯣꯏꯔꯝꯂꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯥꯒꯤ ꯈꯣꯡꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯂꯦꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯤꯟꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯁꯣꯛꯄꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯄꯥꯈꯠꯇꯨꯅ ꯇꯤꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒꯗꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯁꯣꯛꯂꯝꯂꯤꯕ ꯈꯣꯡꯒꯤ ꯁꯔꯨꯛꯁꯤꯡꯁꯤ ꯂꯣꯏꯅ ꯐꯔꯝꯂꯦ ꯃꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯈꯨꯠꯀꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯃꯗ ꯇꯤꯟ ꯑꯁꯤ ꯍꯥꯞꯆꯤꯜꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯁꯣꯛꯂꯝꯂꯤꯕ ꯃꯐꯝꯁꯤ ꯌꯥꯝꯅ ꯊꯨꯅ ꯐꯈꯤꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯑꯦꯂꯣꯗꯤꯁꯤꯗꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯇꯤꯟ ꯑꯁꯤꯗ ꯍꯥꯏꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯄꯋꯥꯔ ꯑꯁꯤꯕꯨ ꯑꯩꯅ ꯈꯪꯕ ꯉꯝꯂꯨꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯣꯗꯤꯅ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯦꯞ ꯌꯦꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤꯕꯨ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯦꯞ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯥꯅ ꯃꯐꯝꯁꯤꯗ ꯆꯪꯂꯛꯈꯤꯕꯗ ꯃꯃꯥꯡꯗ ꯊꯦꯡꯅꯔꯛꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯎꯔꯤ ꯑꯍꯥꯟꯕꯗ ꯃꯥꯅ ꯇꯥꯔꯛꯈꯤꯕ ꯃꯐꯝ ꯅꯤꯡꯁꯤꯡꯂꯤ ꯃꯊꯪꯗ ꯎꯆꯦꯛꯁꯤꯡꯅ ꯃꯩ ꯆꯥꯛꯇꯨꯅ ꯊꯣꯛꯂꯛꯈꯤꯕ ꯃꯐꯝꯁꯤꯡ ꯅꯤꯡꯁꯤꯡꯂꯤ ꯏꯁꯤꯡ ꯊꯛꯅꯕ ꯍꯣꯠꯅꯈꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯌꯦꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯃꯦꯞꯀꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯑꯔꯣꯏꯕꯗ ꯅꯨꯃꯤꯠꯀꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯎꯕꯗ ꯃꯥꯅ ꯈꯪꯂꯦ ꯃꯁꯤꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯋꯥꯐꯝ ꯑꯃꯅ ꯃꯐꯝꯁꯤꯗ ꯁꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯪꯊꯣꯛꯂꯝꯕ ꯄ꯭ꯔꯤꯟꯁꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯍꯤꯡꯗꯨꯅ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤꯁꯤꯡꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯑꯦꯂꯣꯗꯤꯅ ꯃꯁꯥꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥꯗ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯕꯨ ꯁꯦꯒꯥꯏꯔꯒ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯤꯡ ꯏꯔꯝꯂꯤꯕ ꯐꯛꯂꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯦꯂꯣꯗꯤ ꯍꯥꯏꯕ ꯃꯃꯤꯡ ꯑꯁꯤꯁꯨ ꯏꯁꯤꯜꯂꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯥꯜ ꯄꯨꯊꯣꯛꯄ ꯇꯤꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯝꯂꯕ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯗ꯭ꯔꯦꯒꯟꯅ ꯉꯥꯡꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯥ ꯑꯁꯨꯝ ꯆꯠꯄ ꯂꯦꯞꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗ ꯍꯧꯖꯤꯛ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯎꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯤ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯁꯤ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅ ꯄꯤꯛ ꯊꯟꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯀꯥꯈꯠꯀꯗꯧꯔꯤꯕ ꯐꯛꯂꯥꯡ ꯑꯁꯤꯗ ꯃꯆꯤꯜ ꯇꯨꯝꯂꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯂꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯐꯝꯁꯤꯗ ꯀꯥꯈꯠꯂꯨꯕ ꯇꯥꯔꯕꯗꯤ ꯃꯆꯤꯜ ꯇꯨꯝꯂꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅꯁꯨ ꯈꯪꯂꯦ ꯃꯥꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯃꯐꯝꯁꯤꯗ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯒꯤ ꯀ꯭ꯔꯥꯎꯟ ꯑꯃꯅ ꯇꯥꯔꯝꯂꯤꯕꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯗꯤ ꯃꯐꯝꯁꯤꯗꯒꯤ ꯀꯥꯈꯠꯇꯨꯅ ꯃꯊꯛ ꯌꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯊꯧꯅꯥ ꯂꯥꯛꯂꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅꯗꯤ ꯉꯝꯂꯒ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯉꯝꯂꯣꯏꯗꯧꯔꯤꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅꯤ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯃꯥꯅ ꯃꯉꯥꯜ ꯄꯨꯊꯣꯛꯄ ꯇꯤꯟꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅꯁꯨ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯤꯁꯤꯡ ꯁꯦꯒꯥꯏꯗꯨꯅ ꯃꯆꯤꯜ ꯇꯨꯝꯂꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡꯁꯤꯅ ꯃꯥꯒꯤ ꯈꯨꯠꯇ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯦꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡꯗꯁꯨ ꯌꯦꯠꯁꯤꯜꯂꯤ ꯃꯐꯝꯁꯤꯗ ꯇꯥꯔꯝꯂꯤꯕ ꯑꯇꯣꯞꯄ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯤꯜ ꯇꯨꯝꯂꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡꯁꯤꯗ ꯀꯣꯠꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯊꯛꯇ ꯀꯥꯈꯠꯄ ꯍꯧꯔꯛꯂꯦ